Hauzik warakliba Manipur gi irang asida save Manipur for we are Indians otherwise leave Manipur alone haiba banner gi makhada state asigi Maheiroi kyana khongjang junction krai Maheiroi Singna Tongan-Tonganba wafam sing demand Touraduna Manipur gi governor amasung chief minister da Memorandum Pisinkhre Hidam asigi matang da TOMTV gi deputy editor Khagopam Nabakumar amasung video journalist Laishram Ibungodagi paudamama Hojik hauri be irang aja khoi ma'am chatra ma'am punchal HB ki madam di central government na khoi de me am da ta bitu se kai gino akhoi je plap chiro en thamai bra na traga khoi da bak me on da bithom mai bro central government na kai gino yang chen mitri ba se akhoi je india government gi mi ne ha da no ta ra india gi central process thabi re central process na khoi ba nga pai ma ta akhoi da hangan na etek tori ba se kai gino acha khoi ya ning dai kai gi ra tori ba se central government ga khoi Manipur government CM lai ri be MLA mantri ma me am ju kari tu min lai bi re ba do akhoi lai ta mai bra na tra akhoi khulai pa la lan sok pa sai bro achi kum se khoi am ta yaning de sin india government jok india government Manipur government am ta yaning de power pa ri ba moi me am ju kai do bi no akhoi ba nga chen bi ri be na tra akhoi me am je ku ku na rei bi rang ji ga akhoi me am ji chi roi bro dan da hap na bom tha da pa yam min da chang na ka pa ya rei bi ji kari gi no achi khoi am ta yaning de akhoi chatra ne akhoi laik tam ninge laik tam mai matam am da phangdre khoi ji laik su paningdre hoji hoji lai be rang ji kana na lai paning no hauzik leisdari ba mafam ase raj bhavan gi mamang dare tha tara taruk helaba adumlaba Manipur gi irang husik tholi balan asigi matang da adumlaba penadraba Manipur gi Tongan-Tonganba mahi tampham sangsing da leiriba Maheiroi Singna haunaruba tawdana ngasi ase Tongan-Tonganba mafam sing dagi lakpa Maheiroi Sing asina Manipur gi governor unadabi yaroi haibi wafam da adumlaba governor gi get mamang da famjinduna pen da bokholau kaya lauri hauzik su Manipur gi governor si unagani haibagi adumlaba khogi satra Maheiroi Singna adum governor gi get mamang dani famjal laga leiribasi hairiba Tongan-Tonganba mahi tampham sangsing dagi lakpa Maheiroi Sing asigi apunba Maheiroi khogi punjalaga representative tara akhoi Maheiroi tara na Manipur gi governor akhoi unaba sangbase chorang pung 12 makhai dagina akhoi sangi betuna pung amaga mi 12 faubagi adaida hairiba Maheiroi tara se governor unar matungda tholaktuna makoina unarubada thamba akhoi adumlaba demand singi matangda akhoi Maheiroi Singna phongdorok matungina punna demand taruk Manipur gi governor da pisalam ki hairiba demand taruk tu gi manungda lairiba unified command asi hauzik oiriba security advisor na oiriba se sindopiduna hanagumna chief minister na hairiba unified command gi chairman si oilo haiba wafam yauna Tongan-Tonganba charter of demand taruk thanam ki hairiba charter of demand taruk ase governor na mahaki maikai digi honaba yabo honagani haibi wafam su thamlaki pi ba demand sing haibadi number 1 da khogi unified command si matik chab authority khogi honorable CM da sinabiu maramdi irang je horokpadagi akhoi Kuldip Singh da pai lakpado ngasi bau tawda yotek thakte khara phaba natana kaimbi tawdi ngasi bau akhoi na yengjabada aduna ma je powerless company ma chamane aduna unified command se akhoi CM da sinabiu haina akhoi haizarame aduga akhoi central forcing maroin asarapal laiba akhoi Manipur deploy tawriba sing je atopa mahut chinba yaba atopa central force am chinbiyo haiba haizarame aduga sigi thabak sisu ma onthok pasu haure ngasi su Manipur da company man laktuna samaina tawre sentu ekhole mana responsibility re adubu akoina thamjigi demand sing hoji misal kapsal laiba akogi drone kapsal laiba sing je koina sar reja haijaba kanda ma ju safe oi benate sir 20+ kilometer hena range laiba misal ni sir nang ju safe oi benate akoi safe oi de animak safe amta oi na de aduna sir na action khal logo pinate punne siminna tare akoina haijagi adu mitang ma dg ka udana khotana meeting tawre instruction pire haiba myam di haire adubu kyam assurance oiba yam sikki kyam na secure oi gedaba magi decision no magi keno no de khoi assurance no di khangdri aduna khoi pung kun mari thajrame pung kun mari sida khoina thamjare demand sing je fulfill tawdra taragadi akhoi chhatra amoina Manipur gi lariba college amadi school sing je pulap thingjen jaraga mayokta khoi sarkar ji mayokta khoi khungal thangsalak matamda government ki maikai digi full support agudami amadi central force police force na khoi mayokta action la khopa amta yaro habgi ultimatum do thamjara me do pung kun mari je khoi ngairani tawda Maheiroi Singh gi maikai digi
हाइरिबा डिमांड तरुक असे अथुब मतंगी मनुंगदा पुंग कुनगा मरी फावगी मनुंगदा थबक तो ओंथोक पियु करिगुंबा थबक तो ओंथोक तब तारगदी लैरिबा माहिरोई सिंग असिना तोआन तोआनबा माहितमफम संग सिंग असी थोंग लोनगनी थिगजतगनी हाइबी वाफम सिंगसु माहिरोई सिंग अदुना गवर्नर दा थममी हाइबी वाफम फोंदोरकपगा लोइनना करिगुंबा पुंग कुनगा मरी सी फावगी मनुंगदा थबक त पांगथोक तारगदी लैरिबा माहिरोई सिंग असी गवर्नर की गेट ममांगदा फमजनदुना लैगनी हाइबगी वाफम फोंदोरकली हाइबी वाफम थमलकी ओरगलिबा फिल्म असिना हौजिक मणिपुर की गवर्नर ना लैरिबा था तराग तरुकम सुरबा इरांग असी करंबा माइकैदा पुरकदगी अमसुंग हुजिक माहिरोई सिंग तालिबा डिमांड तरुक असी गवर्नर ना मपुंग फाना पिरकदरा हाइबदुदे अखोय पुन्ना येंगमिनबा तारे हिरम असिगी मतांद पाउदमजरिबा कैमरामैन इबुंगोगा लोइनना नबकुमार खागोपम टाइम्स ऑफ मणिपुर राजभवन ममांग।